1001 Arabian Night Story gi taret suba tangka ngasi muk tahanjage. Channel asibu nusibiduna like, subscribe amasung share tawbiu. Taruk suba tangka ki makha oina Alladin ga ningthaugi machanupi aduga luhongduna leikraba matung aduda jadu haiba nupa aduna khalli aina Alladin hariba ngang adubu surung manung aduda thanambadu phanadi kuikre. Mahak soidana siramlagani si khalladuna mahakki mantra jadu siznaduna yengakki. Mahakna dumna yengakpa matam aduda Alladinna yamna nungaina chirak adugi matengna hingmadu uraba matungda jadu haiba nupa aduna khalli iya lakcheida aina yamna wana phangnaba honnajakhiba posak adu phangba ngamkidabani aduga nangna kayada nungaina pot adubu sinnaduna leiriba aidi nangbu sire khankrabani adugi ona tainabada nangna dumna leiramlabani na fai kayam kuina nang nungaiduna leibanu haibadu yengu si hairaduna mathang numit ke ayukta jadu haiba nupa adu Alladin leiriba mafam aduda laki. Mahakna Alladin leiriba sahara aduda lakpa matamda sahara aduda leiriba mioi kayana Alladin gi haithoi singthoi mibu chanbiba mabukchen phaba adugi maramda thagatnarami. Jadu haiba nupa aduna mioi amada changduna hangki nakhoi mayamna ngangnaribasibu kanagi maramdano midubu kanano mamingna kari kaubano aisu khitang khange. Nupa aduna khumakki aikhoina ngangnajaribasi Alladin gi maramdani. Alladin hariba mioi asi yamna haithoi singthoiba paisa paiba mioi amani adubu mahak haithoi singthoi haiduna mangonda napan machet amata yaujade. Wadu taba matamda jadu haiba nupa aduna khanki nang khangani leiramu nangbu manghangi haiduna ilaklabani. Pukningda adumna khallaba matungda jadu haiba nupa aduna leiramliba mioi aduda hairi ibungo aisu Alladin gi mayum madu amuktang yengningi nangna khanglabadi aibu mag yum madu phawbatadi pubiyu. Sigi tungda mioi aduna jadu haiba nupa adubu Alladin gi yum madu gi manak tana purakhi. Mafam madu yorakpa matamda jadu haiba nupa aduna Alladin gi leiriba chawkhraba yum madu jingi matengna sabani haibadu khangki. Mahakna khalli yengu aina kaidawrakpano haibadu. Sigi tungda Alladin bu manghan taghanabani haiduna gyan ama sanaraduna sumna mahakna khalli yamna thuna aini nangbu hanagi punsi aduda hanjil hanbiragani. Sigi tungda nongma alapa mafam amada Alladinna sa tanba chatkibadu yengladuna jadu haiba nupa aduna pochai yonba mioi ama saraduna chirak manba thongmai khara mahakna puraduna sumna lauduna chatki nakhoi gi yumda amotpa ariba thongmai sing leirabadi pithorau aigi anaubasi mahut pijaramge sumna lauraduna mafam khudingda chatlami. Mioi kayamna haiki kayada pangkraba nupano amotpasibu lauraduna afabamga onabigi haiduna lauribasibu sumna hainaki. Jadu haiba nupa aduna adumna lauraduna Alladin gi yum adomda muk lakhi. Matam aduda ningthawgina machanupi aduga Alladin gina nupi oiribi Badar arbadurda mahakki manai nupi ama lakladuna sumna hairakhi majai bema mapal asida nupa amana ariba thongmai sleirabadi anaubaga onthokpa yagani haiduna thongmai kaya ama puduna lakhawi. Aina uzabada machai bungu Alladin gi yamna liraba thongmai ama leibu ujai madubu onthokcharu haibara. Wadu tabada ningthaugi machanupi aduna hairakhi hoi amutang onthoku chalu. Adudagi manai nupi aduna chattuna jadu haiba nupa aduda Alladin gi oiba thongmai chirak adu piraduna atopa hanba amaga mohut sinarakhi. Alladin gi chirak adubu hek phangbada jadu haiba nupa adu yamna harauraduna mafam adudagi lapna chatkhraga kana leitaba mafam ama yengduna jin adubu chirak aduda naladuna kauthoraklaba matungda sumna yathang pirakhi he jin nangna ngasi haujikmak Alladin gi nupi yauna mahakna leiriba yum madu khudak asida thangduna purau
ꯖꯤꯟ ꯑꯗꯨꯅ ꯖꯥꯗꯨ ꯍꯩꯕ ꯅꯨꯄꯥꯗꯨꯒꯤ ꯌꯥꯊꯪ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯍꯣꯏ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯔꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯂꯥꯗꯤꯟꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯨꯛꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯂꯥꯗꯤꯟꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯦꯛ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯂꯥꯗꯤꯟꯒꯤ ꯌꯨꯝ ꯑꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯑꯂꯥꯗꯤꯟꯕꯨ ꯃꯐꯝ ꯑꯁꯤꯗ ꯈꯤꯇꯪ ꯊꯨꯅ ꯀꯧꯔꯛꯎ"꯫ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯏ ꯑꯃꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯂꯥꯗꯤꯟꯗꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯁꯥ ꯇꯥꯟꯕ ꯆꯠꯈꯤ"꯫ ꯅꯤꯡꯊꯧꯅ "ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯈꯤꯇꯪ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯎ"꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯥꯊꯪ ꯑꯗꯨ ꯏꯜꯂꯗꯨꯅ ꯃꯅꯥꯏ ꯀꯌꯥꯅ ꯑꯂꯥꯗꯤꯟꯕꯨ ꯖꯪꯒꯜ ꯀꯌꯥꯗ ꯐꯥꯎꯔꯗꯨꯅ ꯊꯤꯔꯛꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯂꯥꯗꯤꯟꯅ ꯁꯖꯤ ꯑꯃ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒ ꯊꯦꯡꯅꯈꯤ꯫ ꯃꯅꯥꯏ ꯑꯃꯅ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯛꯈꯤ, "ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯑꯩꯈꯣꯏꯅ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯗꯨꯅꯗꯤ ꯋꯥꯔꯧꯕꯤꯅꯨ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯆꯕ ꯇꯥꯔꯦ"꯫ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯀꯧꯕꯤꯔꯛꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯕꯤꯕꯅꯣ ꯈꯪꯕꯤꯕ꯭ꯔꯥ"꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ, "ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯦ, ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯂꯥꯛꯆꯕꯅꯤ"꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯂꯥꯗꯤꯟꯕꯨ ꯄꯨꯔꯛꯈꯤ꯫ ꯑꯂꯥꯗꯤꯟꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯂꯥꯗꯤꯟ, ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ? ꯑꯗꯨꯒ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯅ ꯃꯐꯝ ꯀꯩꯗ ꯂꯩꯈ꯭ꯔꯕ"꯫ ꯑꯂꯥꯗꯤꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯖꯔꯦ, ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯦ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯊꯤꯅꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯉꯛ ꯑꯗꯨ ꯀꯛꯇꯨꯅ ꯍꯟꯗꯨꯅ ꯍꯥꯠꯀꯗꯕꯅꯤ"꯫ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯁꯣꯏꯗꯅ ꯉꯝꯅꯕ ꯊꯤꯖꯔꯛꯀꯦ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯊꯥ ꯑꯃꯈꯛꯀꯤ ꯃꯇꯝꯗꯗꯤ ꯄꯤꯕꯤꯌꯨ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯐꯔꯦ, ꯑꯩ ꯅꯪꯉꯣꯟꯗ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯈꯜꯂꯝꯂꯕꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯈꯪꯉꯨ"꯫ ꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯂꯥꯗꯤꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯅꯕ ꯊꯣꯔꯛꯈꯤ꯫ ꯃꯐꯝ ꯑꯌꯥꯝꯕꯗ ꯀꯣꯏꯊꯤ ꯊꯤꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯣꯏꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯔꯚꯨꯃꯤꯒꯤ ꯃꯤ ꯄꯥꯛ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯏꯄꯨꯠ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯃꯃꯨꯛ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯏ ꯑꯗꯨ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯈꯨꯠ ꯍꯥꯝꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠꯇꯪ ꯃꯍꯥꯛꯅ ꯀꯪꯅꯕꯒꯤ ꯃꯇꯧꯒꯨꯝ ꯇꯛꯊꯣꯛꯏ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯥꯎꯈ꯭ꯔꯕ ꯖꯤꯟ ꯑꯃꯈꯛ ꯊꯣꯔꯛꯈꯤ꯫ ꯖꯤꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯅꯥꯏ, ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯅꯤꯡꯕ ꯌꯥꯊꯪ ꯑꯃ ꯍꯦꯛ ꯇꯥꯛꯄꯤꯌꯨ, ꯑꯩ ꯇꯧꯅꯕ ꯂꯩꯖꯔꯕꯅꯤ"꯫ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯎ"꯫ ꯁꯤꯒꯤ ꯇꯨꯡꯗ ꯖꯤꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯌꯥꯊꯪ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯆꯤꯔꯥꯛ ꯃꯅꯨꯡꯗ ꯂꯩꯕ ꯖꯤꯟ ꯈꯛꯇꯅ ꯇꯧꯕ ꯉꯝꯕ ꯊꯕꯛꯅꯤ"꯫ ꯑꯂꯥꯗꯤꯟꯅ, "ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨ"꯫ ꯁꯤꯒꯤ ꯇꯨꯡꯗ ꯖꯤꯟ ꯑꯗꯨꯅ ꯑꯂꯥꯗꯤꯟꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯞꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯂꯥꯗꯤꯟꯅ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃ ꯀꯥꯈꯠꯂꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯩꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯎꯈꯤꯗꯨꯅ ꯋꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯑꯂꯥꯗꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯛꯏ, "ꯃꯖꯥꯏꯕꯦꯝꯃꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯅ ꯊꯝꯖꯔꯝꯕ ꯆꯤꯔꯥꯛ ꯊꯧꯃꯩ ꯑꯃꯀ ꯈꯪꯕꯤꯕ꯭ꯔꯥ"꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯗꯨꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯃꯛꯇꯔꯥ? ꯑꯩꯗꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒ ꯊꯧꯃꯩ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯈꯪꯈꯤꯗꯦ"꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯆꯤꯔꯥꯛ ꯊꯧꯃꯩ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯂꯥꯗꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯤꯐꯠꯇ ꯑꯗꯨꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯃꯖꯥꯏꯕꯦꯝꯃ, ꯅꯪꯉꯣꯟꯗ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄꯃꯛꯇꯤ ꯂꯩꯕꯒꯦ? ꯃꯥꯅ ꯅꯪꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ"꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ
ꯅꯪꯕꯨ ꯀꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯅꯃꯥꯏ ꯍꯥꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯤ ꯑꯩꯒ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯕꯁꯤꯅꯤ꯫ ꯋꯥꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯂꯥꯗꯤꯟ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯑꯃꯨꯛꯇꯪ ꯅꯪꯅ ꯇꯧꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯤꯖꯦꯠ ꯑꯃ ꯁꯦꯠꯂꯗꯨꯅ ꯖꯥꯗꯨꯒꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯁꯨꯝꯍꯠꯅꯕ ꯅꯨꯡꯁꯤ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯗꯨꯅ ꯃꯉꯣꯟꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ, ꯑꯗꯨꯒ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯁꯤ ꯑꯃꯨꯛꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯧ꯫ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯊꯛꯅꯕ ꯄꯣꯠꯁꯛ ꯑꯃꯗ ꯌꯥꯟꯁꯤꯟꯗꯨꯅ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯄꯣꯠ ꯑꯁꯤ ꯍꯥꯞꯂꯗꯨꯅ ꯃꯉꯣꯟꯗ ꯄꯤꯊꯛꯎ꯫ ꯁꯤ ꯍꯦꯛ ꯊꯛꯂꯨꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯋꯥꯟꯊꯔꯗꯨꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯩ ꯂꯥꯛꯀꯦ꯫ ꯑꯂꯥꯗꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯤꯟꯅꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝꯅ ꯇꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯧꯕꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯆꯒꯅꯤ, ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤ ꯈꯟꯗꯨꯅ ꯇꯧꯖꯒꯦ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯐꯖꯕ ꯐꯤꯔꯣꯜ ꯀꯌꯥ ꯁꯦꯠꯂꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯂꯩꯇꯦꯡꯉꯤ, ꯑꯗꯨꯒ ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯑꯊꯣꯠꯄ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯖꯥꯗꯨꯒꯔ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯅꯧꯊꯣꯛꯍꯜꯂꯤ꯫ ꯑꯂꯥꯗꯤꯟꯅ ꯇꯥꯛꯑꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯌꯥꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯖꯥꯗꯨꯒꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯂꯝꯒꯤ ꯆꯠꯅꯕꯤꯗꯗꯤ ꯅꯨꯡꯁꯤꯅꯕ ꯑꯅꯤꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯊꯛꯂꯤꯕ ꯒꯤꯂꯥꯁꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯔꯗꯨꯅ ꯑꯃꯨꯛꯀ ꯊꯛꯅꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯅꯔꯤꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯤ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯩ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯗꯤ ꯑꯗꯨꯝꯅ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯖꯥꯗꯨ ꯍꯩꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅ ꯇꯧꯁꯤ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯤꯂꯥꯁꯇ ꯌꯥꯎꯔꯤꯕ ꯍꯩ ꯃꯍꯤ ꯑꯗꯨ ꯈꯤꯇꯪ ꯊꯛꯏ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯒꯤꯂꯥꯁ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯩ ꯃꯍꯤ ꯑꯗꯨ ꯊꯛꯈꯤꯗꯦ, ꯍꯥꯏꯐꯦꯠꯇꯪ ꯊꯛꯆꯤꯟꯅꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯒꯤꯂꯥꯁ ꯃꯅꯨꯡ ꯑꯗꯨꯗ ꯖꯥꯗꯨ ꯍꯩꯕ ꯅꯨꯄꯥꯗꯨ ꯍꯥꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯨ ꯑꯗꯨ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯒꯤꯂꯥꯁ ꯑꯗꯨ ꯑꯣꯟꯊꯣꯛꯅꯈꯤ꯫ ꯖꯥꯗꯨ ꯍꯩꯕ ꯅꯨꯄꯥꯗꯨꯅ ꯒꯤꯂꯥꯁ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯍꯩ ꯃꯍꯤ ꯑꯗꯨ ꯍꯦꯛ ꯊꯛꯂꯨꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯛꯂꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯂꯩꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯂꯥꯗꯤꯟ ꯆꯪꯂꯛꯂꯗꯨꯅ ꯖꯥꯗꯨ ꯍꯩꯕ ꯅꯨꯄꯥꯗꯨꯒꯤ ꯐꯤꯒꯥꯎꯅꯨꯡꯗꯒꯤ ꯆꯤꯔꯥꯛ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ, ꯅꯪ ꯊꯣꯛꯂꯝꯃꯨ, ꯑꯩ ꯊꯕꯛ ꯑꯃꯇꯪ ꯄꯥꯡꯊꯣꯛꯂꯝꯂꯒ ꯑꯩꯁꯨ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯂꯥꯗꯤꯟꯅ ꯖꯥꯗꯨ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯖꯤꯟꯒꯤ ꯃꯇꯦꯡꯅ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫